Nauna Manipur ki Chief Minister oina wasak lawgadoriba Singjamai Assembly Constituency ki MLA Yumnam Khemchand ngasi ayuk pung 12 makhai tabada non schedule Falcon charter flight amada Imphal Yourakhre loinana anauba Leingak ama semnabagidamak Lok Bhabal da chatuna Manipur Governor ga Yourakhre ngasi ayuk MLA Yumnam Khemchand amadi atai MLA singna Imphal Airport yorakadaba watlingaidagi hauna Kendra amadi party ki miyamna leptuna ngainaki adumakpu MLA Khemchana airport tagi tholakpaga hana ngaiduna leiramliba paumi singda wafam amata fongdoklamdana gari kakhatuna chatkibaga loinana Lok Bhavan da changduna anauba Leingak ama semnanaba claim tawkhre hairi ngasi ayuk BJP National General Secretary Tarun Chok BJP North East in charge Sambit Patra amadi BJP Manipur Pradesh ki President ASR da yauna MLA Yumnam Khemchana Imphal Yourakhre aduda Kuki Jo MLA ani Churachandpur AC ki MLA LM Khokte amadi Tipaimuk AC ki MLA Ngursanglur Sanate amadi MLA Singh N Biren M Rameshwar Govindas Konthaujam Losi Dikhosu Loinarakibaga loinana Leingak semnaba Manipur Governor da claim tauba aduda saruk yaki Manipur da chahi amarom President rule lairuraba matung anauba Leingak amagidamak ngasi nungthil pung 6 tabada Lok Bhavan da wasak lawgani haina panaruba MLA sing adudi Singjamai Assembly Constituency ki MLA Y Khemchand bu Chief Minister of Manipur Kangpok PSC ki MLA Nemchap ki Genbu Deputy Chief Minister of Manipur Mao AC ki NPF ki MLA Loshi Dikhosu Deputy Chief Minister of Manipur Bishnupur AC ki MLA Govindas Konthaujamna Home Minister amadi Tipaimuk AC ki MLA Ngursanglur Sanate su Cabinet Minister oina wasak lawragani hairi Deputy Chief Minister oina wasak lawgadoriba Nemcha Kipgendi Lok Bhavan da lakpagi fibam chadabana maram oiraga virtual online oina wasak lawraba yai